Electric smart meter pansilaga consumer singdagi pifam thoktaba sel khongol abra haibagi wafam lagli. MSPDCL Manipur State Power Distribution Company Limited na state asigi electricity consumer singda hana prepaid meter palambadagi smart meter na mahut silakpa consumer kaya dagi ahen ba sel chatliba asi karigino company asina consumer singdagi pifam thoktaba sel kaya ama khongol abra haina All Manipur Power Consumers Association na phongdorakre. E-Seva portal kaktada revenue amsung employment exchange service siznargani. Manipur government na thokiba order amada revenue certificate ka mari lainaba application sing amasung employment exchange service sing da tha asigi taramathoi dagi E-Seva Manipur hairiba portal asi kaktada process tawrgani haikre. Manipur government ke online the express tawriba e-service system singi mahutta single digital platform oina E-Seva Manipur portal asi chatnargani haina Manipur government na public notice ama thoktuna miyamda khangankhre. Anobu thaurang asigi makhada revenue department ke service sing maruoina domicile certificate, income certificate, OVC certificate, permanent certificate amasung SC, ST certificate na sing basing anoba portal asidagi fanglagani hari. Masida natana employment exchange ki service sing nau naming chanba, renew tauba, mahi ki thak update tauba, transfer of registration, thabak changnanabagi application thajin bana singba platform asida hangdoklagani hari. CRE exam da mahut thahalaga RIMS da thabak changlamba nupa ama phare. AIMS All India Institute of Medical Sciences New Delhi na lauba CRE Common Recruitment Examination soli singani ka kunmari da mautha laga RIMS ta MTS Multi Tasking Staff oina thabak changlamba nupa ama police na phare hari pharabu nupa adugi maming Jitendra Mina chahi kuntra apokpagi ming laikhidraba Bajrangalal Mina Kawi Ward number Ani BP Jitora District Karauli Rajasthan dagini mahakpo wahang pauhang chathananaba CJM Imphal West na tha asigi taramathoi fauba police custody da remand pikre hari. Yansembam Bilasini Devi laikidre. Matam amada lamdam asigi loijing loya sin bathungna miyamna khoida na tanakiba amadi mipum khudingmakki na kongda ngangduna laikiba Molang kha the lotu na tham libi hairi be sei asigi saisakpi Yansembam Bilasini Devi ngarang nungtil masagi anapa amadagi laikidre. UKNA gi Lieutenant ama nongmai ko konana phare. Assam Rifles amasung Churchandpur Police ki apun batim amana chathaba operation da su chatna daba kuki lalho lop UKNA United Kuki National Army gi Lieutenant ama khulai kaya ga konana phare hari. Mamta Banerjee na resign tau haiba yadaba adu opposition na sagatkhre. BJP na masi constitution gi chanabi bu ikai kumnadabani hari. Ngarang opposition na West Bengal gi Chief Minister Mamta Banerjee na famthadok loi hai khiba adubu saugatli hairaduna Shiv Sena UBT gi MP Sanjay Raut na mahaki khongjang asi Center amasung Election Commission of India gi mayokta chathariba protest adugi saruk amani hai na phongdokre. Maharashtra Minister amasung senior BJP leader Mangal Prabha Lodhana hai Assembly Mikhal da Maithi kraba matungda mahakna resign tawdanaba lawkhiba warep adu Constitution gi chana phathab ikai kumnadabani Bengal gi miyamna mahakpu para ama tambikhrabani haina mahakna haiki. Ngarang anganba matamda paumi-singa unaba amada Rao na hai center ki dictatorship amasung election commission gi tokha ina yengbagi chanarol asi amata oina thengnaminaba changle Poll body asi center gi yaka yengduna thabak tawba body oirakle haina Rajya Sabha gi member asina maral sikhi. Mikhal thengnadaba haiba adudi makoina lepchagadabani haina magna haiki Mamta Banerjee na resign tawdaba haibasi government center gi election commission EC
ꯑꯃꯁꯨꯡ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯇꯅ ꯆꯠꯊꯔꯛꯂꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯆꯠꯊꯕ ꯈꯣꯡꯊꯥꯡꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ ꯍꯥꯏꯅ ꯔꯥꯎꯠꯅ ꯍꯥꯏꯈꯤ꯫ ꯋꯦꯁ ꯕꯦꯡꯒꯜꯗ ꯑꯍꯥꯟꯕ ꯕꯤ.ꯖꯦ.ꯄꯤꯒꯤ ꯒꯚꯔꯟꯃꯦꯟꯠꯀꯤ ꯋꯥꯁꯛ ꯂꯧꯕꯒꯤ ꯊꯧꯔꯝ ꯃꯦ 7ꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤ꯫ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ, ꯑꯃꯤꯠ ꯁꯥꯍ ꯁꯔꯨꯛ ꯌꯥꯔꯕ ꯌꯥꯏ꯫ ꯋꯦꯁ ꯕꯦꯡꯒꯜꯗ ꯑꯍꯥꯟꯕ ꯕꯤ.ꯖꯦ.ꯄꯤꯒꯤ ꯒꯚꯔꯟꯃꯦꯟꯠꯀꯤ ꯋꯥꯁꯛ ꯂꯧꯕꯒꯤ ꯊꯧꯔꯝ ꯑꯗꯨ ꯃꯦ 7ꯗ ꯀꯣꯜꯀꯇꯥꯗ ꯂꯩꯕ ꯕ꯭ꯔꯤꯒꯦꯗ ꯄꯦꯔꯦꯗ ꯒ꯭ꯔꯥꯎꯟꯗ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯁ꯭ꯇꯦꯠ ꯕꯤ.ꯖꯦ.ꯄꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯃꯤꯛ ꯚꯠꯇꯆꯥꯔꯌꯅ ꯉꯁꯤ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯒꯦꯔꯨꯋꯥ ꯃꯆꯨꯒꯤ ꯄꯥꯔꯇꯤ ꯑꯁꯤꯅ ꯐꯣꯔꯃꯦꯜ ꯑꯣꯏꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯆꯍꯤ 15 ꯁꯛꯇꯤ ꯄꯥꯏꯗꯨꯅ ꯂꯥꯛꯈꯤꯕ ꯇꯤ.ꯑꯦꯝ.ꯁꯤꯒꯤ ꯃꯇꯝ ꯂꯣꯏꯁꯤꯟꯈꯤꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯊꯧꯔꯝ ꯑꯁꯤ ꯂꯥꯛꯂꯤꯕ ꯇꯥꯡ 8ꯒꯤ ꯑꯌꯨꯛ ꯄꯨꯡ 10 ꯇꯥꯕꯗꯒꯤ ꯍꯧꯔꯒꯅꯤ꯫ ꯃꯁꯤꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ, ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ, ꯕꯤ.ꯖꯦ.ꯄꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯅꯤꯇꯤꯟ ꯅꯕꯤꯟ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯔꯕ ꯌꯥꯏ ꯍꯥꯏꯅ ꯄꯥꯔꯇꯤꯒꯤ ꯁꯣꯔꯁꯁꯤꯡꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯁꯛ ꯊꯣꯛꯅ ꯋꯥꯁꯛ ꯂꯧꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯕꯦꯡꯒꯂꯤ ꯀꯦꯂꯦꯟꯗꯔꯗ ꯕꯥꯏꯁꯥꯈꯀꯤ 15 ꯁꯨꯕ ꯅꯨꯃꯤꯠꯇ ꯄꯥꯡꯊꯣꯛꯂꯒꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤ ꯁ꯭ꯇꯦꯠ ꯁꯤꯟꯕ ꯊꯨꯡꯅ ꯔꯕꯤꯟꯗ꯭ꯔꯅꯥꯊ ꯇꯦꯒꯣꯔꯒꯤ ꯆꯍꯤꯒꯤ ꯀꯨꯝꯑꯣꯟ ꯊꯧꯔꯝ ꯔꯕꯤꯟꯗ꯭ꯔ ꯖꯌꯟꯇꯤ ꯄꯥꯡꯊꯣꯛꯅꯒꯗꯧꯔꯤꯕꯅꯤ꯫ ꯊꯧꯔꯝ ꯑꯁꯤꯗ ꯅꯥꯠꯀꯤ ꯑꯣꯏꯕ ꯈꯨꯗꯝ ꯑꯃ ꯑꯣꯏꯅ ꯄꯥꯡꯊꯣꯛꯅꯗꯨꯅ ꯂꯥꯛꯂꯤ ꯍꯥꯏꯈꯤ꯫ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯏꯔꯥꯟꯗ ꯕꯣꯝꯕꯤꯡ ꯇꯧꯔꯛꯀꯅꯤ ꯍꯥꯏꯅ ꯀꯤꯍꯟ ꯈꯪꯍꯟꯈ꯭ꯔꯦ꯫ ꯂꯥꯟ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛ ꯋꯥꯔꯤ ꯁꯥꯅꯕꯗ ꯌꯥꯅꯕ ꯄꯨꯔꯛꯂꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯔꯤꯄꯣꯔꯠ ꯑꯃ ꯂꯥꯛꯂꯤꯉꯩ ꯇꯥꯂꯛꯇ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯍꯥꯡꯗꯣꯛꯇ꯭ꯔꯕꯗꯤ ꯏꯔꯥꯟꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯍꯟꯅ ꯕꯣꯝꯕꯤꯡ ꯇꯧꯔꯛꯄ ꯌꯥꯏ ꯍꯥꯏꯅ ꯉꯁꯤ ꯀꯤꯍꯟ ꯈꯪꯍꯟꯈ꯭ꯔꯦ꯫ ꯊꯥꯏꯂꯦꯟꯗꯅ ꯀꯝꯕꯣꯗꯤꯌꯥꯒ ꯁꯃꯨꯗ꯭ꯔ ꯉꯝꯈꯩꯒꯤ ꯌꯥꯅꯈꯤꯕ ꯑꯃ ꯀꯛꯊꯠꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯃꯇꯝ ꯈꯔ ꯑꯁꯤꯗ ꯈꯨꯠ ꯊꯣꯛꯅꯗꯨꯅ ꯇꯦꯟꯁꯟ ꯌꯥꯝꯅ ꯋꯥꯡꯈꯠꯅꯈꯤꯕ ꯊꯥꯏꯂꯦꯟꯗ ꯑꯃꯁꯨꯡ ꯀꯝꯕꯣꯗꯤꯌꯥꯒꯤ ꯃꯔꯛꯇ ꯅꯧꯍꯧꯅꯅ ꯏꯔꯥꯡ ꯊꯣꯔꯛꯄ ꯌꯥꯕ ꯃꯑꯣꯡꯗ ꯊꯥꯏꯂꯦꯟꯗꯒꯤ ꯁꯔꯀꯥꯔꯅ ꯉꯁꯤ ꯏꯪ 2001ꯗ ꯀꯝꯕꯣꯗꯤꯌꯥꯒ ꯁꯥꯏꯟ ꯇꯧꯅꯈꯤꯕ ꯃꯦꯔꯤꯇꯥꯏꯝ ꯇꯦꯔꯤꯇꯣꯔꯤꯒ ꯃꯔꯤ ꯂꯩꯅꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯣꯐ ꯑꯟꯗꯔꯁ꯭ꯇꯦꯟꯗꯤꯡ ꯑꯃ ꯀꯛꯊꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯏꯔꯥꯡꯒꯤ ꯋꯥꯈꯜꯂꯣꯟ ꯊꯥꯗꯣꯛꯇꯨꯅ ꯄꯨꯟꯅ ꯆꯥꯎꯈꯠꯃꯤꯟꯅꯅꯕ ꯊꯕꯛ ꯇꯧꯃꯤꯟꯅꯔꯁꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯦꯝꯆꯥ ꯀꯤꯞꯒꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯦꯝꯆꯥ ꯀꯤꯞꯒꯦꯟꯅ ꯑꯅꯧꯕ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯒꯤ ꯃꯈꯥꯗ ꯒꯚꯔꯅꯥꯟꯁꯀꯤ ꯃꯇꯝ ꯑꯗꯨ ꯂꯥꯛꯄꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯅ ꯁꯥꯟꯇꯤ ꯑꯃꯁꯨꯡ ꯀꯝꯃꯨꯅꯦꯜ ꯍꯥꯔꯃꯣꯅꯤꯒꯤ ꯂꯩꯍꯟꯅꯅꯕ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯔꯁꯤ ꯍꯥꯏꯅ ꯁꯗꯔ ꯍꯤꯜꯁ ꯑꯣꯇꯣꯅꯣꯃꯁ ꯗꯤꯁꯇ꯭ꯔꯤꯛ ꯀꯥꯎꯟꯁꯤꯜꯅ ꯁꯤꯟꯗꯨꯅ ꯀꯥꯡꯄꯣꯛꯄꯤꯗ ꯄꯥꯡꯊꯣꯛꯄ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟꯒꯤ ꯊꯧꯔꯝ ꯑꯃꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯇ ꯑꯣꯄꯟ ꯂꯦꯇꯔ ꯄꯤꯁꯤꯟꯈ꯭ꯔꯦ꯫ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯃꯁꯛ ꯈꯪꯗꯣꯛꯇꯨꯅ ꯄꯨꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯈꯛꯇꯗ ꯁꯦꯟꯁꯁ ꯇꯧꯒꯅꯤ ꯍꯥꯏꯅ ꯏꯪ 1933ꯗ ꯑꯦꯝꯁꯨ ꯑꯃꯗꯤ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔ ꯑꯅꯤꯅ ꯌꯥꯅꯈꯤꯕ ꯑꯗꯨ ꯑꯇꯦꯟꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯏꯝꯄ꯭ꯂꯤꯃꯦꯟꯠ ꯇꯧꯕꯤꯅꯅꯕ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯗ꯭ꯔꯧꯄꯗꯤ ꯃꯨꯔꯃꯨꯗ ꯑꯣꯄꯟ ꯂꯦꯇꯔ ꯄꯤꯗꯨꯅ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯎꯔꯤꯄꯣꯛ ꯅꯤꯡꯊꯧꯈꯣꯡꯖꯝ ꯂꯩꯀꯥꯏꯗꯒꯤ ꯅꯤꯡꯊꯧꯖꯝ ꯊꯥꯅꯤꯜꯅ ꯈꯨꯠꯌꯦꯛ ꯄꯤꯗꯨꯅ ꯄꯤꯁꯤꯟꯈꯤꯕ ꯑꯣꯄꯟ ꯂꯦꯇꯔ ꯑꯁꯤꯗ ꯍꯥꯏ ꯏꯪ 1933ꯒꯤ ꯅꯕꯦꯝꯕꯔ 8ꯗ ꯑꯦꯝꯁꯨ ꯑꯃꯁꯨꯡ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯇꯝ ꯑꯗꯨꯒꯤ ꯒꯚꯔꯅꯔ ꯂꯦꯐꯇꯤꯅꯦꯟꯠ ꯖꯦꯅꯔꯦꯜ ꯚꯤ.ꯀꯦ. ꯅꯥꯌꯔ ꯔꯤꯇꯥꯌꯔꯒꯤ ꯑꯣꯊꯣꯔꯤꯇꯤ ꯃꯈꯥꯗ ꯃꯦꯃꯣꯔꯦꯟꯗꯝ ꯑꯣꯐ ꯑꯟꯗꯔꯁ꯭ꯇꯦꯟꯗꯤꯡ (MOU) ꯑꯃ ꯁꯥꯏꯟ ꯇꯧꯅꯈꯤꯕ ꯑꯗꯨ ꯏꯝꯄ꯭ꯂꯤꯃꯦꯟꯠ ꯇꯧꯔꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯒꯤ ꯅꯥꯒꯔꯤꯛ ꯑꯃ ꯑꯣꯏꯅ ꯃꯁꯤ ꯃꯔꯨ ꯑꯣꯏꯅ ꯈꯟꯖꯔꯒ ꯅꯍꯥꯛꯀꯤ ꯑꯦꯇꯦꯟꯁꯟ ꯄꯤꯕꯤꯅꯅꯕ ꯑꯄꯤꯜ ꯇꯧꯕꯅꯤ ꯍꯥꯏꯔꯤ꯫